Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglawirasi video call de rong tabi kuntrani pan suba tangka Jingna lemna ningthibi awatpa matta leitrabi Purnima gi thazabu ngamjabi saktam Meragi Purnima thazagi ingna ngalabi maithongum pukning huna fazabi mura samlanglaktagi sajigi mitagum tathak huna yenglakpa mitsna ngauzei chakjei pakhang thamoina thamoi ya pamadi nushibani hainari sonari kana amana nangdi egi thoibini nangdi egi apsarani jagoi sabi apsara haibadu nangumna ningthiramgadra masirani phazaba hairibase nangi phazabadi amuba phina kupsillabasu phazabadi lengda adumak leigani miyam laktagi tongana leirabasu mangloi nangi phazaba mitluda pirang ihaurabasu thamoigi phazabadi mutpanairoi maithongda akiba pakhatpagi mami tarabasu wakhalgi phazabadi lengdana leigani kalak cheinangbu aina oihaningde lamlanba kanagi mitfam hongde yengna leibani Sylvia-di ikaiboi pakhatpoi tofam khangda hut leiduna khangbani matausina heli jinglengi thamoibu irang hauhanba asumna kuina munne yenglakpasida Rebecca su ingak ngakchanari wangangda tumin leinariba chiklaba ahingi matamda kanagi michik mirau khol tada santi oibagum leibaduda Rebecca na achikpa thugaiba oina hanglakpani jinglenda sadi kadai chatpirubano wahai sina chiklamba du thugairi meeting adusuna thairakle haujikta ite na yenglamba dusu kari sukhandaba saduna khumlai Sir Nandodo makong tikle hai hangba chalugi tawbani noidi kadomdagi no laklisibo Tawruba thabakna kari haisige khanfam khangda ik-a tawna lei aduga khumlai Mamagi mapamda paisa thinba chalubani ado Sir Nandodo kamaina tikli janu makongdubo Aisu khangdri khong tiklena phone torakpani aduda chatradi nungairena ngahak chalugi tawbani aduri sir aikhoi muk chalage hoi Sylvia di wahay amata haida tumina dumaklay magi wakhaldi nganba urakhiba adu ningsingduna wakhalamada adumak tawduna leibani Sir thengnari se kaugi haibagi wakhal leitabani magi oiba sangsarani tawriba Mataw adu jinglena su uribani nungaitabsu khajik pokpani Sir haina fokorakte haiduna nungsibani mana Sir haina yang na kaurakpado jinglengi mathung marang hauhanbani adubu ngasidi kaurakta duda masu nungaitaba haibado mafam makkalakpani magi thamoida jinglen sumai leiduna gari adu kakre Rebecca na start tawrakpada Sylvia su wakhalai aduga khalai kaigino mana sarda ka hodribase sarna nungairamgadra haina amuksu khalai sarna unasi haibado karigi oiramgani ichamchamna unasi haiba oiramgani aduga karigi mana thabak chinba saduna yakhidriba ichamchamna unasi haiba oiragana haujiksu thengnaribasini sargi hainingbado haujiksu dum haiba yaine wakhal jajat khaladuna leiri makoksida gari adu thaidoknaduna thaunaba tawrabani jinglensu amuktang gari gi mingsel haithaduna yenglai Sylvia su haifit yenglui ani dumi chanari Sylvia tawfam khangda handamukti hanagi matawgumna kauki Sir ekhoi chalukige Jinglen no fetong ni yenglamlaga thawkre makoisu Rebecca gi mayum tamna thawrakle Sylvia wakhaldi nungaiba natte tasengna magi matawse hainagani mi singna pakte lemde henjinba ma yaure haina adubu magi thamoina wariba sidi kana amana khangloi supna tangi masa khak natana Rebecca bu mayumda thanamlaga masu lakle lambida gari thawna mitluani da pirangsu tapna sintharakli Karamna tamthokani fongdokani magi awaba urakiba saktamaduna-su hena awaba hapiri thamoi manungdo awabagi mapaina omsinduna chakthikle mutpa ingthaba nairaroi thamoibu ingthahanba ngamba mahak natana kanasu ngamlaroi ngaihaki matung mayum yorakle kariadu garasta khambaga prap magi katamna chenkhalai aduga phamungda satpham thai makhongani yanthaduna phone do amuk paiduna yenglai yengbada mangairi thamoibu harau hanbigadaba mahakti pau phawbirakhidre somdana kamdauri jinglengi details pumba khangle haiduna wari sanari Naresna
Uncle, ai details pumba khanglaga fazana labani. Tompok na mo. Hayo, kamdawano. Maming na Chinglen. Haiduna Chinglen gi details pumba tamli aduga harau minok tawri Ranjit na amuk. Mabu ibohal gadi kari mari thokne haige. Ibohal gi machanupi ama tuition tambibadagi makhoi close na loinarapani. Chinglen gi na haibada kanasu leitri. Magi haibabu hoji ibohal khoi mangairi maga naknaba hairagadi. Tompok na. Okay. Ranjit na. Ngasigidi thauba lakrabra. Naresh sukumlai. Lakrabani. Fare. Anauba mystery singse wari khara sanagi. Thabak loiraga wari sanaki se ayu. Hoi pabung. Tompok na amu. Thaubado somnam dalawa haiko. Aduga nangsu chatnaba tawro. Selido ngasi mamanabi amuk unaba chatkani na haibani. Hoi uncle. Mapawi ba mahak ni yare khangbasida Naresti haraubana loirabani. Panthaba tawdi mafamdudagi Seli hoi mayumlomda lakli. Tompok hoisu Chinglen gi maram pumba khanglabada afaba khanba ngamdraba makoktu phattaba kaya amak khanba hokre. Somdana Seli shu loisilaga harau harau thokcharaklabani. Naresna sumang dileptuna leiramba duda mutka pungchai chaikre. Harauna chachagi khanba adu Nareska chakminagani khanbada tanmana loirabani. Nangdi loiraga tholara boire. Hojikta uncle na harakpadagi fatlabani. Thabaga hungdomagani. Seli hainadana tanna khumlai. Yari ngasidi itom chatlage. Yaroina than chatpa. Kaino imanabagi chatminadoini nang yawdrasu yarani ngasigi oinadi. Kaino uncle na ise nanga chatminona tharakpani. Nang na thanta oigera namanabiga oigera chatpa yaroi. Aiga punna chatkadabani. Seli chatlaroi sira haina mapukningda khalai. Tanjaduda mapa Tompoksu call tawshilai. Hello, Baba. Nang da Naresh yorabo. Mamit faina Naresh te yenglai aduga machin fairap khumi. Hoi. Nang namanabi unaba chatkani habado nang da Naresh ka chatmino. Aduga halakpasu nang da Naresh ka halakadabani ko. Seli mapana hairaklabanina upai leita punna chatpada tari tanna Mongol-dagi stair kumtharai Naresti aina ngamle haibagumna karimnaba minok nokli. Seli maningi thongdo hange tawi. Mamang doina famo. Si doina famge. Yaroi. Seli du saugalai. Kaino yaroi de aina famningwa famda famgani ai kusini. Aduga nanga chatminingdrasu aina tokani ai kusi. Khukakti ive manungsu. Adubudi yaida hojik leisaringai kakhoro hayeng luhong matungdadi adumainaga kakpa yaroi. Sakta aduga nangondaina luhongani siraba nangna khalise. Ikubogna nanga luhongmini hairamnina adum khale. Nongmada yamdrabada mondrang macha machadi adum sanare. Adusu nanga luhongma numit ki sinduni. Seli I sumkarakle hangdoklamliba thongdu kamlauna tingzinki aduga chatlaroi haina imungda changkhige tawi. Yam kaksilakano farasu fatrasu napana yaba mine ise. Call ama tawraga nachanupi naiga chatminaninde hairi haibada nangonda napana chairakadaba nganglakadabda hana khanthaw. Call tawdringaida chatpana fagani khale. Seli sauninglabasu mapana mangonda chairakadaba adugi khalai aduga mamanabi khoidasu chathaudrabadi nungaireroi haina khali aduna sauning Nareska dum chatpatari fambadi Selina ngamdana maningi sitoina fammi. Naresh gari thauna hairai. Kailamdana chatise. Thaurido tumina dum thaw chatkadaba famdo ai dum hairake. Mutkase romantic oishile tawrishidi. Seli kumdre tumina laishile Naresu makatana laknarai. Aibu uncle da khara thuna hongbiro hairasirane khangdini luhongba nonganbagi hangama palmachugi khudaigado setninglai. Naresh na ngangiba choirol du taningdraduna Seli earpiece manada haptuna isai tharaga takri tanja chana nganbasu amuk call tawshilai. Hello? Kaidorino? Ngarangaina haiba imanabido adu hoida chatliye. Kanaga chatminaiba?
Sally Naresti yenglaga hairei. Khoi bagi driver duga. Sally gi wahai tuda Naresti onthorei. Sally ushinada magi wari safam thokpa dum sai. Pung kya da halaktoino. Khara thinglaktung mali. Imanabi do Delhi da hanjit chatkhradawni ba. Aduna ngasi de khoi imanabi meyam pundoini. Chak sana doini. Oh, adu isu thengna di halakanu he. Maungingi. Gari thauna thauna tari bani Sally na wari sari badu Naresh na su Sally gi wa khuhai duda nupa ga oiramani khanduna Naresh tu driver ni ga hai ki baduda karim naragi yauna karim narai. Kanano wari sari dubo namana biro. Nang ne kari ne na driver ni haijili do hayeng namana biduna khanglaklaga nungai bahuna dine. Aseng budum hayu adro nangbo. Da Naresh ka chatmina bani haina. Nang sidi bako ikairi ne na hayeng ibani luhong bafau namanabi amta invite tawridu oramni. Khonjal adu tarami ngan basu phone kaktribo oibana Sally di I hena kari ngan bana kai khan kini haibadudi ma thoina khaludri aduga Naresh ki ushtaba tawgi yauna tarakpa matawdu sawningba sumsum helai ngan basu sawrai sawfam su thokpani Naresh ki wahaiduna. Nangbu nei baba gi driver ga chatmina haidini. Kana nupagano nangna chatmina ise. Sally I kari ngai mathakta ngan banaga saujilakpani masu tawfam khangdraduna khumki. I am kari ko tainarakani nangonda. Nangonda ina oidabasi ngangnaroise na haibani. Nangna sum nganglakpasi haline ko ha. Kana nupagano ba nangna chatmina ise. Nawaga de tawba chatagaro namanabi hoidani kaina haridubo. Nang nupaga yam chatmina ba pamro. Nupa yaudragadi nang chathokpasi sungyam yadraba ba. Yadri aduna ni chalisi nangi na thaunate. Oh, nang handrine ko usitaba se ngonda. Aina nungsibi sida nang yarani matagumna nang naning tawreba natro. Yare thamu taning jamta. Taning aru hawjikti nanakta nangna pamjaba nupadu leirabanina. Leiri nang chao. Nupi nang nangi fanabada khanbani ngasi phawbada nangi khujing phaw paidabani. Nangbu ai oige khanbagi adu khamanjabani pakhatjabani. Phana nungshirabasu nangna nupaga dumaina chatminaraga aina karamna sawning loidino. Nang sukhalo aina topa nupiga chatminaba loinabada nang wararoidro nang sawning loidraba. Sally amagi fok sawning ba handringai amagi amuk I karakli. Masu matung maram khangda nganbada oina magi asawa pumba haidarakli. Ai nupini nupidi nupaga chatminaba yade haibro. Nupaga loinaba yade na karamba loda yaugeba. Nangne atiyada thokpa thajagum oiganu napunsido. Tha haisidi mipum khudimakna yengningba pokpani yengsu yengnabani. Aina pamadi adu nate. Numitkum oyu. Numit haisidi kana amatani yengba ngamdabani. Yengluba mikupta mik thaklaga tokpani. Yengsinge haiba ngamdabani. Adugumna mamal leina hingo napunsido. Numit tha aduda engonda hai pam sarkanu. Nangna khalisidi aise kanamtaga samnarnu loinarnu sineba ha. Adudi engondadi yar imanabi imanaba haiba masule. Moiga nong fadok su pulakani pundaba siyaro nangi care lawba saba matawdudi matang saraktragani ne saurakani kanana siyaro edudi. Makhoi ani do sumna phone da khatnaba yaba khatnaraga sauna phone thamnakri. Ngasaidagi sanariba waridu Naresh su loina taribani magi wahaiduna saunakhibani haiba masu khangi. Adubu thawoirudi afaba saduna hairei. Karamba minune hujik matam sidabu yamna lemsna oirisibo. Aidi namanaba punbaga amta thinglo he koiba chatpa party yawa amatta thinglo aiga punna chatminagadabani nungai thokadabani sira matungda amta halo yaro aduna siringaida apamba aningba khudimak pangthoba. Sally sauna leithokre makhatana onsinarabadi jajat hairaklani khanduna tumina famkre walan amata nganglaktre. Somda nganbasu I kabana lori Sally na atopa nupaga chatminaki khanglabada masadu leitafamsu khangdri ngasigi oina ma chak chadribani ngasai nupa aniga khatnarakibaduga ningsinglaga masu I sum karakle sauningbana masadu genmen taraktre. Sukyamna irang pamba aina nungshire khangna atopada irang hoba nupada chopa. Aigi laibak kainoba aina sukyamna nungsijabi mase. Aina pamba magun amate hek jalan midrise kariginoba nungshirege haiba sungamdaba asengmugi mabu nupaduga de chatli jalane natragana as ai kok ngaurida
Nang naise kok chahandore. Nganba sumna mathanta murum sonduna magi kada leiringai matai masu kauduna changlai. Thoiba. Kaino? Kari khondano? Hairaga changai nganba cheruda famlaga makutuna table da sauraga leirami. Chak chararoidro hero saraga mi isingda kautharamaga chumjing chatkine nangna ngambade. Hero di loina ngambani. Hero di chara sitlasu yabro. Kona charage. Chara sitladine bet na ngamkini nasa solanganu lao chak chathu lao. Itay mo hoy di. Ekhoi di fam chari nang khakta ngairabani. Kona charage itay mo tho iyam kari hozi ay. Kaigino ne. Mado atopa nupa amaga date chatkre. Is adugi oire nupa nabo adugi thawaina khanjilaga wahaliba. Nang leina atopaga date chatkraba natro. Nangsu nangbu pamjaba mi ama thiro aduga kok date chatlo. Kaino aina pama mi di yadaba haise. Nang na pamba madi atopa maga chatkre. Adudi nang pamba maga nangsu chatlo haibani. Adu oiragadi nangbu pamjariba manasu harauzare-dana. Inaupa-di saksu fajabanina nangbu pamjaba ngaujaba nupi leiramniba. Thamoi singna nangbu pamjaba misaka oiradi nangna thawoibidaba nungsibidabagi waba misu yaurumdoini. Migi waga toko amta aigi waba phau gyan tadrikansida migi wa toko. Yare loisilasi swaida chak hana charo lao amta. Numit kharasu haukre ahongba leitaba Sylvia-gi thamoidi ngasi phauba hongba ngamdri Jinglensu magi nungsibase phongdoktana thamlakpase waraduna amuktangni mana nungsi haibase khangalagi ningduna Sylvia-gi unase haina kanna haizari. Sylvia handakti harau yalakre. Numidangdu anidu message ngak thanai. Jinglena nungaiba sada Sylvia-di magi wajaba muttudi hongba ngamdana mitluda pirang ihau-ihauna message hali. Magi wakhalda asumna khanjai Jinglena mabu unase hairaklibasi nganbana hairakpo oiramlabadi kayada harauzagani khanna. Message thana baloiraga Jinglensu wakhal monda nungaina hayeng haiba mikupsi yohaningbana leitadri. Urani hayengdi nungsijabi saktambu fonglani thamoigi warol pumba thajadaba magi wahaida Sylvia-gi reaction pumba mitta urakle. Karigumba Sylvia-na yaraktrabasu magi thamoigi asengba marol pumbadi mafamda khanghalagi leple. Nungshirabi tanawbi maithongda makut khutsa aduna nanduna pukninggi warolbu minamba nate khanghanngani. Hayeng mana utlugadaba matau Sylvia-gi reaction kuding wakhalda sagatkhre. Ashumna harau ahinga du loishinkhre. Yohonningliba numit pungfam tanja yoraktuna loishinba horakle. Kari dress setlaga pakchagani karina chanagani karambana lemi karambana pakte makal puthoktuna amamamta setuna yengdi. Ngasigi numitse Jinglengi mafamdadi khwaidagi nungaiba nungshiba kauraroidaba numit ama oiragani. Amuksu ikaiba faurai kamaina magi satra amada nungsi fongdoino khanbada. Somdasu nupido keningba fajaba setningba karambana fajai karambana fajade haiba amatta khangdre. Fajabasu setningba faudre magi ojaga unaruidoinina kesu kedre icham chamna dark blue machugi kurti ama litle jeans ama setli mushin muba joy taba samlangdusu thadokli. Loishinba pumloi loireduna tholakle hanadi chatlamdai khuding nungsal mamang leptuna kari watli kari soire haibana chingba yengbani adubu ngasidi yenglamdana adumak tholakle. Hainakiba matungina Jinglena lawba lakki ngaiduna leiramu haiba mafamdu yoraktuna Jinglenbu lakpa ngairi. Nupa amani haibada awatpa leitraba sabandida white shirt grey machugi formal pen ngorok ngawba khudangdana brown machugi gari ama siri. Mingsel mamangduda leptuna masa stinba tungna yengi kari asoiba yawgi haiduna lumangi sam kitang sangtak tawbadu makutna haifet phaina hugatli. Tunglonggi samdi tentak tawna kakpani lumangina khara sanghalap tawi fajare yari awatpa ama fog leitre haibagumna haifet momonno i. Pumloi loiraga masu kari thauduna Sylvia bu lawba mut nungaina lai masadu ipa pakhachai irang lang taknei nahan khaiga manadaba mihul amasu chongdi ngasimak haujimak uragadabi mahakbu uningbana hena laktaknaba pokhalli.
Nungaiba mutta gari dusu yang na thaurei gari thona Sylvia ngairamo haina text thanaba phone du makhut namana paiduna message type tawi Chinglen na thauri bagi tungda achoba truck amasu thaurakli Chinglen su message tu iraga thakre aduga phone du pocket ta hapkre khanghaudi tanja aduda tunglomdagi truck aduna kanna thaujilakduna Chinglen gi gari da thengjilakpa Chawraba gari duna thenglakpadadi Chinglen gi car adudi pungtoi toidida khakle Gari manungdagi lithokpa sungamda Chinglen masa adu phibam thina sokli mamai mamit ina pungchot chotli Sylvia ga unarani haina ngarang sagatkiba saktamadu ningsinglai pangli tawba mit adusu ushinkhre somdari Sylvia Chinglen na tharakiba message adu yenglaga Chinglen lakpa ngairi